ꯇꯝꯖꯔꯤ ISTV ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯕ ꯄꯥꯎ Indo Myanmar border fencing lakpada Manipurgi chauraba tampak lam ama mangkiba yabagi akiba leire hauziba pungeba pau Indo Myanmar border fencing lakpada Manipurgi chauraba tampak lam ama mangkiba yabagi akiba leire hiram sida report ama Indo Myanmar border filler number 9 ase Ukul district ki Wangli hariba khul asigi chingthakta leiri border filler number 8 na Assam khulengi manung chanba Kengcheng koba mafam aduda lei border filler ani gi lapnabana kilometer 10 ni thoi oigani border filler ani asigi marakta thamachet chaba thel naiba phajarwa tampak lamdam ama leiri Kabo tampaka hakthengna leiba tampaklam ase namli khulgi sarukni square kilometer ahum khairom park chawba tampaklam ase Myanmar gi phayang khulga isingkhong amakhakna khallaga lei border fencing lakpada Manipur gi lam mangadore haiba pawta badagi handakta pawmi ahum yoba tim amana mafam aduda changnuna thijinki Haji aina leijariba mafam ase khoi Indo Myanmar border ki border pillar mapan maki makhong maktadane mafam ase ko level lam masina Wangli hairiba Myanmar border da leiba khulla sigi khuncha sarukni Oirom thangbada leiriba saruk sing asina Myanmar ni loinana masidagi mek sengna kabo tampaki mafam singchu aikhoina uba phangli mafam asida aikhoi anganba pung 8 tagi hongna Saktimana changba yawa mafam changselaba matungna khongna singda Pung amaga makhairom leptana chalaba matungna masigi border gi mafam asimak phangkhibani hena puning chingchiningai oribadi Indo Myanmar border fencing mafam asi yoksilakpada Manipur gi ngamkhai gi lamdamda More gi mathangda khwaidagi chawba tampak lamdamni hainariba mafam ase Myanmar da tinkhigatra haiba wafam asini mipaingai wafam asigi matangda khulgi luchingmasingna phongdoknarakhiba wafam pillar number 9 dagi 8 marak sida leibase chumna Pension lakpa tarabade pilar gi matung inna chumna khabiyo aduga karigumba si chumdrabade ekhoi India gi Manipur gi adu henthokna khun pracha gi damak amang bayam lerani haibase egi motta le aduna government na so khangbiraga si mangidaba lamse kanhause haibase Kanbiyo haina aina hainingbani border pillar number 9 leiriba Wangli hariba mafam asidagi border pillar number 8 leiriba Assam khulen gi mafam oiriba Kengcheng hariba border pillar number 8 chitana lakpa matamda leiriba structure boundary gi mong ase aikhoigi tengkot mong sana leiba maramna karigumba chap yungna kharakpa taragadi Manipur gi amadi India gi lam mangloidabagi fium lei Manthauram ni khulakpa athingna border fencing lakpada kadai fawa sokadagi haiba mangjongna khangan biwa haiba wafun su phongdorke ekhoina precaution to hodana government gi aningba aduga parcha gi aningba karino haibasi khangdadana kanagumbana magi apamba torakpa matamda India gi Manipur gi lamse manggidaba chauna le aduna yaribam khai masi border fencing se laktringaida sida chatkani haibase mayam pumna ke mamanda clear cut oina government na yam phachana line se clear dobio haibase ekhoi parchapon no ke aning bani amasung apam bani Myanmar government pu India government yana honaba themagi mongda Manipur gi lam saru khamaga hundomaga ekhoi gi kaf oina ekhoi akon no mongda kaigumba chatkiba tagadi Manipur gi pak sarwa lamama Myanmar da tin khirgani haibase lamdam sigi khunja singi khwaidi chawna mi paijawa wafam amasu oiri Indo Myanmar border commission chembada Manipur gi lamit tumit ningthina khangba myo yaukhidabana border fencing asida chingkhong gi saruk singna Manipur gi lamni aduga tampak gi sarukna Myanmar gi oibada yanakhi haiba wafam leibana lamdamdagi khunja sing leitana leihodri karigumba pak sarwa tampak lam ase Myanmar da tin khrabadi khunja singi da natana Manipur gi amadi India gi oina chawna mangjaba oigedori mafam asi yongnanaba honabada awaba kongai kya mayoknarabasu aikhoigi awaba singadu thadoga khoina mafam asida changsilaktuna hoji paw loduna khunja singi apam pamda hanglaba haibasima ahanba thogdo amani hairi loinana khunja singi maikai dagidi pawmi singi khuthangda government ki nakong yohanduna awa ana amadi makhoina pamjawa wafam sing thungalagani haibgi thajabasu thamnari mafam asigi praja singna khwaidagi hena pamjariba asi mafam asida international border fencing lakpa matamda Manipur gi lam amadi India gi lam ngaktana border fencing chathabiba trade center ma hangdokpiba loinana phatana leiriba aikhoigi lambi thongi phibam sing ase phagalhanduna praja sing gi chathok chasinda hena nungai hanba adune haina praja sing mai gi thamnarakle nawba khora pongol loinana pawdam jariba Richard Anjan border filler number 9
United Committee Manipur UCM gi naungna sagadaba sanglen gi urep uyum tambagi thoram ama ngasi lamphel laiba UCM gi campus ta pangthokre loinana mitop sing hatpagi thonga se UCM na condemn tawga loinana lamdam asigi yelomi singa mitop singa gi marakta aranba wakhalol laikhiba yaba thabak mari leinaba singna tawbiganu haina UCM gi president Waina Basandrana phongdurakli ngasi pangthokhiba thoram asida JCILPS ki convener Ibotomi Khuman RK Ranendrajit amasung UCM gi maru oiba thaupuba singna saruk yakhibaga loinana UCM gi president Waina Basandrana urep yung tamkhe thoram asiga mari leinana Waina Basandrana haikibada sanglena si mathol ahum oiduna office amasung conference room yaugani masibu mapung phana sabada miyamna angam mateng pangbiu haike mangna makha taradana handak sakti leiba bom pokhai handuna mitop sing hat khiba thong asi UCM na condemn tawi ILP gi iho leidingai da asigumba thong asina lamdam asigi yelomi singa mapandagi leiriba mitop singa gi marakta aranba wakhalol khanakhiba yai maram sina Manipur sarkar amadi mari leinaba singna hiram sida akhanaba mieng changbiu haike maki mafamda pendaba adi nungai taba yaning taba kaya leirabasu madu khoi human value du kumbi rakanda khoi myogi khoi keno sibu punsi sibu kitang thak amada thambira kanda tonganba khoi approach natragana mari leina basingda taksila kanda madu gi apamba tabu basingbu madu tawbugi hamjabadu mising marketigi hamjani madu din natragana misal nyam singa dumaina terror attack sing ba man ba mungda khoi chathar du thongsin sidi yusen yabu ngamjaro chongba adigi ningba kaiba adigi kari haitare ngai taba kaya khangna phom oi kan da la ko dom mo kan su thong sing su tholibra habi su yusen na masi khanjai Laishram Mani Gaura Sangit Academy Thobal Wangkhemna Academy asigi founder Guru Laishram Mani Singhagi Lekidabagi Chahi Guntaruk Suba Ningsing Thoram Pangthokre Hari Thoram aduda Parliamentary Secretary Meghasandra Bharatiya Dalit Sahitya Academy New Delhi gi National Secretary Mahendra Kumar amadi Manipur State Power Distribution Company Limited ke Yaripok Division gi Manager Kulasandrana Maru Oiba Musing Oina Sarukya ki Hari Armed Forces Special Powers Act Lotho Haiduna Chahi Taramari Hena Chara Henduna Lady Ilom Janu Sarmila Ngasi Judicial Magistrate First Class Wisdom Kamodagi Mamang the Putoktuna hearing Chatakre Maki Matakta Paliba Masamatomta Sizanaba Hone Haibagi Matanga Chatakiba case hearing January Tang Nipanda Amukhana Chatagani Amarom da Masana Masabu Sarmilaga Kangnabani Haiba Demon Kotenona ngasi Sarimla Kota Puthokpada Laktuna Yauke Civil Society Singi Ima Ibil Singna Yaning Daba Utuna Demon Ketona Ga Wari Sanana Bahonabada Court Complex Dagi 10K Ima Ibil Singna Pabagaloinana Matungda Sarimla Gi Mapamda Ayat Apan Pidana Ba Warak Watim K Lamphel Police ki Kangbu Aman Laktuna Miyam gi Irang Adu Laksinduna Demon Ketona Bu Puduna Chatke Thodo Sigi Matangda Sarimla Kanwad Luki Ko Convener Momona Sarimla gi Khongjang Bu Nathaina Ba Hotna Ba Man Ba Mawongda Nan Manipuri Nupa Singna Chatarakli Ba Thong Asi Karimaram Gino Haibadu Miyamna Khangdokna Ba Hotna Minasi Haike Dagi Lakono Karilam Dagi Lakono Mana Itatatana Samila Thador Ba Kudingbi Mana Sigumlaba Manipur Miyambu Asigumlaba Usitabagi Ma thawai da bagi yam na karem na bagi Manipur miyam da natana Bharat Sinthul ma karem na bagi karamba jaga dei lakpon hai bajung asi bau da khang bangam de aduna mangna samila na thador pa khuding gi mangna samila da mana moithem tawdana aduga jantra mantra khar sole hairaga mana masin banda murum solaga mana samila da mai thiba pina na ba mana khongthang thangjelak pa se Manipur paja miyam da mai thian bani Manipur mayam ma khongne na bani ado khongne na riba mahak se kanano karino makaramba mino haibasidi par Manipur paja miyamgi civil society adunga ma press media gi mafamda adunga ba samila kan baluki ko convener ama oina ehak masida miyam da I message se ai pijabani puna mateng pangbirau ma kanano karino haibase masa khangtok pa haibaside ai khoi iramdam sigi khunai sigi leiba mapi mapa oisano ama oisano masipuna maki thaudang ni haiba wapam je masipuna masi aina thamjaningi aduga matung tarka matamdadi ma ki langla langjil ama asengba kanano karino ma siaidira karambala longa thalakpano kari gidamaktano samila thadorokpa khudingi makne hehek la ibasi kari maram gino haiba wakhalola maga miyamna asigumlaba asengba langla langji loksin biu press ki mafam da sai kai khunna jabalona na hana masi wapam de thamjari
Manipur State Cooperative Union na Hyang Thang Kawikul Weavers Cooperative Society ga khusan maduna chatharakpa numit mangani gi oiba cooperative reinforcement gi training course ngasi Hyang Thang Kawikul Community Hall da lusin kre lusin bagi taramda Manipur State Cooperative Union gi President Tom Bisak Chief Executive Officer Waining Themba yauna mioi kyana sarugya ke Waining Themba na cooperative movement hian na mapangal kalhan ba member sing mapung phana train tawba tangai fadi haike President Tom Bisakna nupida ahen ba sakti piduna mapangal kangkat hanbaga loinana sentok lambi hena lehenana ba khona si haike Akhir mendengar jadi nimber pengamon masih dia masih satisfied bermon atau kang lagi ihul lagi mayam dah lagi orang kali kang lagi kali orang yang untuk orang pakai kang orang dalam ba siapa kang jenis ba atau ba members yang orang berarti pergi hanya bersama apa kesulitan macam terkian banyak apa yang lebih banyak ikan December tang kun mangada pangthokadoriba Merry Christmas amadi New Year ga mari leinana Manipur gi Deputy Speaker Preso Simre amadi mahaki imung manungna Manipur miyam da yaipa paujel pirakle Christmas amadi New Year na lakpada aikhoina mioi babu nungsiba jat kuchugi khenaba thamdaba santi oina amaga nungsinana leiminaduna saukhatpa state ama oirasanu haire W. Ibohal Singhabu Sericulture Gate Director Oina Hablakpada Hengang United Club Organization na Haraw Tayam na Okre. Hauzik Marui Papamu Indo-Myanmar Border Fencing Lakpada Manipur gi Chawraba Tampaklam ama Mangkiba Yabagi Akibalay ISTV Pawmiyang Tabir Basingwa Mukhana Kurumjari